Hello friends, ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚꯤꯌꯨꯋꯔꯁꯤꯡ, ꯑꯩꯒꯤ ꯍꯋꯥꯏ ꯊꯔꯥꯛ ꯑꯁꯪꯕ ꯎꯇꯤ ꯊꯣꯡꯕꯁꯤꯒ ꯃꯤꯃꯤ ꯁꯤꯡꯖꯨꯁꯤꯒ ꯍꯥꯎꯗꯧ ꯃꯥꯟꯗ꯭ꯔꯥ? ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯋꯦ꯫ ꯍꯋꯥꯏ ꯊꯔꯥꯛ ꯈꯣꯛꯀꯦ꯫ ꯍꯋꯥꯏ ꯊꯔꯥꯛꯁꯤꯁꯨ ꯌꯨꯝꯗꯒꯤ ꯍꯦꯛꯆꯕꯅꯤ꯫ ꯍꯋꯥꯏ ꯊꯔꯥꯛ ꯆꯤꯟꯃꯨꯕꯤ ꯍꯥꯏꯕꯗꯣ, ꯃꯨꯔꯤꯁꯦ ꯌꯦꯡꯉꯣ꯫ ꯁꯤꯒꯤ ꯃꯍꯥꯎꯗꯤ ꯇꯣꯡꯉꯥꯜꯂꯤꯀꯣ, ꯀꯥꯡꯁꯣꯏꯒ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ꯫ ꯍꯋꯥꯏ ꯊꯔꯥꯛ ꯈꯣꯛꯄ ꯂꯣꯏꯁꯜꯂꯛꯑꯦ꯫ ꯍꯋꯥꯏ ꯊꯔꯥꯛꯁꯤ ꯉꯥꯛꯇ ꯎꯇꯤ ꯊꯣꯡꯒꯦ꯫ ꯆꯦꯡ ꯈꯖꯤꯛꯇꯪꯕꯨꯗꯤ ꯍꯥꯞꯀꯦ꯫ ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯉꯥꯛꯇꯅꯗꯤ ꯅꯪꯗꯧ ꯃꯥꯟꯗꯦ꯫ ꯀꯨꯀꯔ ꯊꯥꯡꯒꯠꯂꯦ꯫ ꯀꯨꯀꯔꯗ ꯑꯅꯤꯔꯛꯇꯪ ꯀꯥꯝꯊꯣꯛꯇꯣꯏꯅꯤ꯫ ꯁꯣꯗꯥ ꯕꯥꯏꯒꯞꯁꯦ ꯆꯥꯃꯁ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯄꯦ꯫ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯩꯗ ꯇꯦꯁ ꯇꯧꯔꯒ ꯑꯋꯥꯠꯄꯗꯣ ꯑꯣꯏꯅ ꯍꯥꯞꯀꯦ꯫ ꯍꯦꯜꯂꯒ ꯂꯧꯊꯣꯛꯄ ꯌꯥꯗꯕꯅꯤꯅ ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯍꯥꯞꯆꯜꯂꯦ꯫ ꯁꯤꯒꯤ ꯀꯥꯝꯕꯁꯤꯗ ꯇꯦꯖꯄꯇꯥ, ꯑꯦꯂꯥꯏꯆꯤ ꯑꯃꯇꯪ ꯍꯥꯞꯆꯟꯕ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯉꯥꯔꯤꯁꯦ ꯍꯥꯏꯐꯦꯠ ꯂꯧꯊꯣꯛꯑꯒ ꯑꯃꯇꯪ ꯍꯥꯞꯆꯜꯂꯦ꯫ ꯄꯥꯁꯨ ꯄꯥꯗꯗꯦ, ꯉꯥꯔꯤ ꯍꯥꯞꯄꯁꯤꯅ ꯃꯍꯥꯎꯁꯨ ꯂꯩꯍꯟꯕꯅꯦ꯫ ꯑꯅꯤꯔꯛꯇꯪ ꯀꯥꯝꯊꯣꯛꯑꯒꯦ꯫ ꯑꯗꯨꯒ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ, ꯑꯗꯒꯤ ꯇꯤꯜꯍꯧ, ꯆꯅꯝ ꯈꯤꯇꯪ ꯂꯣꯏꯅ ꯈꯖꯤꯛ ꯈꯖꯤꯛ ꯍꯥꯞꯄꯒ ꯊꯥꯎ ꯁꯣꯛ ꯇꯧꯔꯒꯦ꯫ ꯊꯥꯎ ꯁꯣꯛ ꯇꯧꯔꯒ ꯎꯇꯤꯗ ꯍꯥꯞꯆꯟꯕꯁꯨ ꯌꯥꯏꯀꯣ꯫ ꯑꯩꯒꯤꯗꯤ ꯁꯤꯒꯤ ꯁꯣꯛ ꯇꯧꯕꯁꯤꯗ ꯍꯦꯛꯇ ꯍꯩꯖꯜꯂꯒꯦ꯫ ꯇꯦꯖꯄꯇꯥ ꯈꯤꯇꯪ ꯉꯧꯔꯒꯦ꯫ ꯊꯥꯎꯁꯨ ꯃꯨꯜꯂꯛꯑꯦ꯫ ꯎꯇꯤꯁꯤꯁꯨ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯣ꯫ ꯑꯅꯤꯔꯛꯇꯪ ꯀꯥꯝꯕꯗ ꯐꯔ ꯇꯣꯏꯔꯦ, ꯁꯣꯗꯥ ꯌꯥꯎꯕꯅꯤꯅ꯫ ꯖꯤꯔꯥ ꯈꯔ, ꯇꯦꯖꯄꯇꯥ ꯈꯔ ꯉꯧꯁꯜꯂꯦ꯫ ꯅꯥꯀꯨꯞꯄꯤꯅꯦ, ꯌꯨꯝꯗ ꯍꯧꯖꯕ ꯅꯥꯀꯨꯞꯄꯤꯁꯦ ꯐꯖꯅ ꯉꯧꯔꯒꯦ ꯉꯥꯏꯍꯥꯛ꯫ ꯍꯩꯔꯤꯕꯣꯞꯁꯦ ꯇꯥꯊꯣꯛꯈ꯭ꯔꯦ, ꯉꯥꯛꯇꯪ ꯂꯩꯔꯒ ꯍꯥꯞꯀꯦ꯫ ꯑꯩꯒꯤ ꯎꯇꯤ ꯈꯨꯊꯣꯡꯁꯦ ꯑꯃꯨꯛꯇꯪ ꯊꯣꯡꯕꯤꯌꯨꯅꯦ꯫ ꯕꯥꯝꯕꯣꯟꯅ ꯊꯣꯡꯕꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯎꯕꯅꯦ ꯑꯗꯨꯝ꯫ ꯁꯣꯛ ꯇꯧꯕꯁꯦ ꯀꯨꯏꯗꯦꯗ꯫ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯉꯧꯔꯅꯤ꯫ ꯑꯗꯨꯒ ꯁꯤꯡꯒ ꯆꯅꯝꯒ ꯄꯦꯁ ꯈꯤꯇꯪ ꯍꯥꯞꯆꯟꯒꯦ, ꯃꯅꯝ ꯅꯨꯡꯁꯤꯅꯕ꯫ ꯆꯅꯝ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯕꯅꯦ, ꯑꯩꯅ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯃꯅꯥꯎ ꯑꯃꯅꯤ ꯁꯤꯡꯒ ꯄꯨꯟꯅ ꯁꯨꯒꯥꯏꯔꯒ ꯍꯥꯞꯄꯦ꯫ ꯑꯗꯨꯒ ꯃꯔꯨ ꯃꯔꯥꯡ ꯑꯁꯨꯕ, ꯃꯔꯨ ꯃꯔꯥꯡꯁꯦ ꯑꯩꯅ ꯇꯛꯈꯥꯏꯖꯕꯅꯦ꯫ ꯉꯁꯥꯏꯒꯤ ꯇꯥꯊꯣꯛꯈꯤꯕ ꯍꯩꯔꯤꯕꯣꯞꯇ ꯍꯥꯞꯆꯜꯂꯦ, ꯃꯅꯝ ꯅꯨꯡꯁꯤꯅꯕ꯫ ꯃꯆꯥ ꯃꯆꯥ ꯀꯛꯄꯗꯣ ꯏꯆꯥꯈꯩ ꯊꯦꯡꯅꯔꯒ ꯌꯥꯝ ꯁꯥꯎꯋꯦ, ꯑꯗꯨꯗꯨꯒꯤ ꯃꯁꯨꯡ ꯑꯃ ꯑꯣꯏꯅ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯍꯥꯞꯄꯕꯅꯦ꯫ ꯃꯆꯜꯁꯤꯅ ꯑꯩꯅ ꯂꯣꯏ ꯁꯨꯅꯕ ꯍꯥꯞꯄꯦ꯫ ꯑꯩꯈꯣꯏꯒꯤ ꯇꯦꯖꯄꯇꯥꯁꯦ ꯇꯦꯖꯄꯇꯥꯁꯦ ꯀꯪꯍꯜꯂꯦ꯫ ꯃꯅꯥ ꯑꯅꯤ ꯑꯍꯨꯝ ꯑꯃꯅꯦ, ꯒꯨꯟ ꯃꯔꯨ, ꯑꯦꯂꯥꯏꯆꯤ, ꯂꯣꯡ, ꯐꯗꯤꯒꯣꯝ ꯃꯔꯨ, ꯖꯤꯔꯥ ꯂꯣꯏꯅꯃꯛ ꯁꯨꯅ ꯈꯖꯤꯛ ꯈꯖꯤꯛ ꯇꯧꯔꯒ ꯑꯩꯅ ꯄꯨꯟꯅ ꯇꯛꯈꯥꯏꯕꯅꯦ꯫ ꯃꯔꯣꯏꯁꯦ ꯃꯨꯜꯂꯛꯀꯗꯧꯔꯦ ꯍꯧꯖꯤꯛ꯫ ꯎꯇꯤꯁꯦ ꯍꯩꯖꯜꯂꯒꯦ, ꯃꯔꯣꯏꯁꯦ ꯃꯨꯜꯂꯦ꯫ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ꯫ ꯍꯥꯟꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯄꯁꯤꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯒꯤ ꯎꯇꯤ ꯈꯨꯊꯣꯡꯁꯦ ꯁꯥꯊꯤꯅ ꯑꯗꯨꯝ ꯍꯥꯎꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯕꯥꯝꯕꯣꯟꯅ ꯊꯣꯡꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯎ ꯆꯞ ꯃꯥꯟꯅꯕꯅꯦ꯫ ꯕꯥꯝꯕꯣꯟꯅ ꯊꯣꯡꯕ ꯑꯍꯥꯎꯕꯗꯣ ꯃꯅꯝꯒꯁꯦ ꯈꯨꯅꯨꯡꯁꯤ ꯑꯃ ꯇꯧꯕꯅꯦ꯫ ꯂꯣꯏꯁꯜꯂꯛꯑꯦ ꯍꯧꯖꯤꯛ꯫ ꯃꯍꯤꯁꯦ ꯍꯣꯔꯦꯟ ꯏꯪꯉꯛꯑꯀꯥꯟꯗ ꯅꯪꯁꯤꯜꯂꯛꯑꯦ ꯃꯊꯟꯇ꯫ ꯑꯗꯨꯒ ꯁꯣꯗꯥꯁꯦ ꯉꯁꯥꯏꯒꯤ ꯇꯪꯈꯥꯏ ꯈꯛꯇꯅꯦ ꯍꯥꯞꯈꯤꯕ, ꯑꯋꯥꯠꯄꯗꯣ ꯍꯧꯖꯤꯛ ꯍꯥꯞꯆꯤꯜꯂꯅꯤ꯫ ꯑꯗꯒꯤ ꯊꯨꯝꯁꯤꯁꯨ ꯁꯣꯗꯥꯗ ꯈꯔ ꯌꯥꯛꯑꯕꯅꯤꯅ ꯁꯣꯗꯥꯒꯤ ꯁꯔꯨꯛꯀꯤ ꯆꯥꯡꯗꯣ ꯂꯧꯊꯣꯛꯑꯒ ꯈꯔ ꯍꯟꯊꯅ ꯊꯥꯛꯑꯅꯤ꯫ ꯁꯤꯅ ꯑꯃꯨꯜꯒꯤ ꯑꯁꯦꯡꯕꯅꯦ꯫ ꯘꯤ ꯍꯥꯞꯄꯁꯤꯅ ꯎꯇꯤ ꯊꯣꯡꯕꯁꯦ ꯃꯅꯝ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯕꯥꯝꯕꯣꯟꯅ ꯊꯣꯡꯕꯗꯁꯨ ꯘꯤꯁꯦ ꯂꯣꯏ ꯍꯥꯞꯄꯅꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯍꯜ ꯂꯃꯟꯅ ꯅꯨꯄꯤꯁꯤꯡꯅ ꯎꯇꯤ ꯊꯣꯡꯕꯁꯦ ꯐꯖꯅ ꯍꯩꯔꯗꯤ ꯆꯥꯛ ꯊꯣꯡꯕ ꯍꯩꯔꯕꯅꯤ ꯀꯥꯏꯅ ꯍꯥꯏꯅꯔꯤꯗꯣ꯫ ꯂꯣꯏꯁꯜꯂꯛꯑꯦ ꯍꯧꯖꯤꯛ꯫
ꯍꯧꯖꯤꯛ ꯕꯥꯎꯜꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯊꯣꯛꯑꯒꯦ, ꯑꯩꯒꯤ ꯍꯁꯕꯦꯟꯒꯤꯅ ꯃꯥꯒꯤ ꯇꯦꯐꯤꯟꯗ ꯍꯥꯞꯄꯤꯈ꯭ꯔꯒꯦ꯫ ꯑꯩꯒꯤ ꯎꯇꯤ ꯈꯨꯊꯣꯡꯁꯦ ꯑꯃꯨꯛꯇꯪ ꯊꯣꯡꯕꯤꯌꯨ, ꯌꯥꯝ ꯍꯥꯎꯕꯅꯦ, ꯕꯥꯃꯣꯟꯒ ꯆꯞ ꯃꯥꯟꯅꯕꯅꯦ꯫ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯃꯨꯛ ꯁꯨꯔꯒꯦ ꯍꯧꯖꯤꯛ꯫ ꯉꯥꯔꯤꯁꯦ ꯂꯧꯕꯅ ꯍꯥꯎꯋꯦ ꯁꯤꯡꯖꯨ ꯁꯨꯕꯗꯗꯤ꯫ ꯉꯥꯔꯤ ꯑꯍꯥꯎꯕꯁꯦ ꯁꯨꯃꯥꯏꯅ ꯂꯧꯕꯗ ꯄꯤꯗꯤꯛ ꯄꯤꯗꯤꯛ ꯀꯥꯕꯅꯦ꯫ ꯃꯣꯔꯣꯛꯁꯦ ꯈꯤꯇꯪ ꯑꯃ ꯍꯥꯏꯐꯦꯠꯇꯪ ꯀꯥꯍꯜꯂꯒꯦ, ꯂꯣꯀꯦꯜ ꯃꯣꯔꯣꯛꯅꯤ꯫ ꯍꯩꯕꯤ ꯃꯅꯥ, ꯃꯅꯥ ꯃꯁꯤꯡ ꯍꯤꯡꯒꯣꯜꯒꯤ ꯃꯔꯣꯏ ꯃꯄꯥꯡ ꯉꯥꯛꯇꯅꯦ꯫ ꯑꯩꯁꯦ ꯇꯨꯔꯦꯟꯄꯥꯟꯗ ꯃꯅꯥ ꯃꯁꯤꯡ ꯊꯤꯕ ꯆꯠꯂꯒ ꯌꯦꯅꯤꯡꯊꯥ ꯅꯠꯇꯕꯅꯤꯅ ꯑꯝꯇ ꯆꯣꯡꯉꯝꯗꯔꯦ, ꯍꯩꯕꯤ ꯃꯅꯥꯁꯨ ꯐꯖꯅ ꯆꯣꯡꯉꯝꯗꯦ꯫ ꯎ ꯃꯣꯔꯣꯛꯁꯦ ꯃꯥꯒꯤ ꯃꯁꯤꯡꯒꯥꯁꯦ ꯂꯧꯊꯣꯛꯀꯦ, ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯈꯤꯇꯪ ꯊꯥꯛꯀꯦ꯫ ꯑꯗꯨꯒ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯁꯣꯏꯕ ꯂꯣꯏꯔꯦ꯫ ꯀꯣꯕꯤ ꯈꯔ ꯑꯃꯅꯦ, ꯃꯅꯥ ꯃꯁꯤꯡ ꯃꯔꯣꯏ ꯃꯌꯥꯝꯗꯣ, ꯑꯗꯨꯒ ꯊꯨꯝ ꯈꯔ ꯊꯥꯛꯑꯦ, ꯃꯤꯃꯤꯒꯤ ꯃꯁꯂꯥꯁꯤꯡꯗꯣ, ꯑꯗꯨꯗꯨꯒ ꯃꯣꯔꯣꯛꯀ ꯄꯨꯟꯅ ꯃꯦꯠꯈꯥꯏꯈ꯭ꯔꯒꯦ꯫ ꯃꯤꯃꯤꯁꯦ ꯌꯥꯝ ꯇꯣꯏꯅ ꯆꯥꯕꯗꯤ ꯐꯠꯇꯦꯀꯣ, ꯅꯣꯡ ꯐꯥꯗꯣꯛꯀ ꯆꯥꯕꯩ ꯋꯥꯅꯦ, ꯑꯩꯁꯨ ꯆꯥꯗꯦ, ꯃꯌꯥꯝꯁꯨ ꯆꯥꯕꯤꯒꯅꯨ, ꯃꯤꯃꯤ ꯆꯥꯕ ꯌꯥꯝ ꯐꯠꯇꯕ꯫ ꯍꯥꯎꯗꯤ ꯍꯥꯎꯕꯀꯣ, ꯑꯩꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯪ ꯆꯥꯏ, ꯇꯣꯏꯅ ꯆꯥꯗꯦ꯫ ꯎ ꯃꯣꯔꯣꯛꯁꯦ ꯇꯪꯈꯥꯏ ꯑꯃꯇꯪ ꯍꯥꯞꯄꯒꯦ, ꯌꯥꯝ ꯁꯥꯗꯧ ꯃꯥꯜꯂꯦ꯫ ꯐꯖꯅ ꯅꯩꯈꯥꯏꯔꯒ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯅꯩꯈꯥꯏꯔꯒꯦ, ꯑꯗꯨꯒ ꯃꯤꯃꯤꯗꯣ ꯍꯥꯞꯆꯤꯜꯂꯒꯦ꯫ ꯃꯌꯥꯝ ꯑꯩꯒꯤ ꯁꯤꯡꯖꯨꯁꯦ ꯍꯥꯎꯗꯧ ꯃꯥꯟꯗ꯭ꯔꯣ? ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯨ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯋꯔꯁꯤꯡ, ꯑꯩꯒꯤ ꯚꯤꯗꯤꯑꯣꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯊꯦꯡꯛ ꯌꯨ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤ꯫ ꯕꯥꯏ ꯕꯥꯏ꯫